इनखलक्पा मतमदा इरांग लांगना ताइबंग पालसी करिनो हाइना तपना तपना खंगलक्पा मतम अदुनी मखल मथेल कया महाव तंगनिंगलक्पा मतमनी ममा मपा ओइबसिंगना मसासिंगबु कईदा सोइखिनी हाइना सेक्सिना सेनबा मतमनी मसागे पाम पामदसु ममा मपा ओइबसिंगना ममुत ताना खंगनबा होटनरक्पा मतमदुनी मपा याउंदना पिकलिंगैदगी हौना ममान योगलक्पी मेलै सनानी ममा ओइबीदुना मतोमता होटनदुना मसाबु महै मसिंग तमहनी फना फना हौरक्पा अमा ओइबना ममागी मतेंगसु तौ मसागी मथौदा पुकनिंग संगबी ओइदुना लाई अदुबु इनखलक्पगी नोंलै अदुना हुमदुना पुबदा याउरुरे यामना थाजदना मीना तवि हाइदुना मेलै सनादो नुंसीबा मिसक अमा थम्मी लोना तुमिना अंगांग ओइरिङै तौबा थबक्ति खंगोइ खंगोइ हाइरगा हेक्ता हलसिंगना खंगबना हानमनी होटल फंबी ओइरंबा खक्की वानतना मसादुबु कईदा सोइखिनी हाइना सेनरक्पा मिसक ओइबना मसागी पाउ अमा ताबदा यामना साउरे होटल फंबा लोइसिलक्पदुदा साउना मसागी कादा लाई स्टडी टेबल ममांग अदुदा मोमोन मोमोन तौनी हेक लैरम्मी ममा लाक्पा फाउबा खंद्रे मीना हाइरक्पासी सोइदना सुंगदबा माली मेमचा कन्ना लाउदुना हाइरी ऐ मधुरो लाइरिक पाबा हाइबबो हा खंप्रेक हेक खंगी मेलै सनादो खंगौदना तौरक्पा ममागी मओंग अदुदा मेमचा तपना मखा ताई मधुरबा हा लाइरिक पागे हाइबबो उंगदुना ऐ लाक्पा फाउबा खंदना लेरिबसी कनागी वखल खलिनो हा नंग ऐना तारि पावसी चुमरा हाइ मेलै सना ममादी इंगक ngakna yengduna khanjanana khummi kaiwanoima kai matang oiduino imana haribuduba nang tasengna khangde metric tharam daisi natrabadi nang nupa koina matam leitrabra ha nama aina wana hotnarakpase nangna lemda mangangi hotnariba karigino ha hayo imana tari pause asumbra hayo mamana kanadagi kamdongna tarakpa asumu wafamnu haiba makhangde अदुबु मिकुप असिदा ओइदबा हाइरकनबा सेम साइ मेलैसना मकोक अदु ओइयेता हाइदुना नतीमा अचुमो वानते आइना हुसिपु काइदगी नुपानो मीना पांगाय हाइ बोरंगनी आइ अदुगुम थबक तौदेमा पिसुम समना मसादा येगी थाजबसु हेक्ता ngamde maramdi masasina nongmata magi thazaba manghanba malaiti ngasi phawbada वफम अदु अमुक थंख्रगा अममुक मखा तारई अदुगा ngasai पुखरी मपालदा नंगना आ ममांग लेकाइरोंगी खुरा सावरगी मसानुपादु खुपांगना थाइ हाइदना वावा लाउरिबसिना करिगिनो हा करिगिनो अदुदी माना इपामी नुसिनसी हाइबगिनीमा अइना अदुगुम्बदा याबा ngमोय हाइना ततना हाइबगी माने ngोना सावबा अदुगेना फुबनी अदु ओइरगसु तपना हाइनबा यादब्रो हा नंगबो मीगी मसादी हेक्ता अदुमना तौरिबुदुबो फरे फरे लाइक तौ इमा थबैन खांग लोइसिलुकिगी अदो नंग इमाना सावगदबा फतबा थबक तौनु कोइबेमा इमागी असादी नंगना पुमनम ओइरिबनी होय हाइना अंगांग ओइरिबा मेलै सनादु लेहौई ममा मेमसादु ngang असुम चटली मसिलदुदा असुमना माना दिसिंगे लेसाबी फारेना खलिबा अदुबो आइगी मितदी मासे यामना पिकली वाखल मपुंग फाद्री अदुबो इनखलक्पा मतमनी आइना सैनिंग हाइदना ताथी हेक्ता सैरुबा याबा नते सौसेन सेनबा मथौ ताइ मेलैसना ममादो सख्रब्रा हाइना येंगे हाइफेट अदुगा तुमिन्ना पाइरिबा मागी फोन अदु पुथोक्तुना मागा खंगनरिबा मी अदुगा मेसेज थानादुना लैरी सिंगनबा मा लैतना आइना करिसु तौरुदना मिनि हेक्ता हंगबा याबा नते हौखिबा पुनसिगी थौदोक मतेक अदो ngayak ningsingbada misak ama wakhal aduda ningsingba khudin akiba poklibado amuk ningsing sauningna soli hegi punsibo nangna lekha tahalamaka nangna harangna leiramgani ko phatida nangse nangbu thajarubagi mahini asi aina phangni mayam si ai khangi adubo nangsu khaidongno mai pakpa ngamloi ko मसागी मतौ खंगबना ममादो अमुक थोरक्ले अदुगा हाइरई अमुक तौरब्रा नंगी हाइनबीदो अइना तौरनु हाइरगा हंदक मरक नंगना तोइना उंगदुना लैरिबसिना
ꯀꯔꯤꯒꯨꯝꯕ ꯃꯥ ꯊꯣꯛꯂꯝꯒꯗꯧ ꯃꯥꯜꯂꯤ ꯍꯥꯏꯌꯨ ꯕꯦꯝꯃ ꯅꯪ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯃꯤꯂꯩꯁꯅꯥ ꯃꯃꯥꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯃꯃꯥꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯅꯨꯡꯉꯥꯏꯇꯅ ꯃꯈꯥ ꯇꯥꯔꯛꯏ ꯈꯪꯗꯦ ꯏꯃꯥ ꯍꯟꯗꯛ ꯃꯔꯛ ꯃꯆꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯐꯝ ꯑꯃ ꯈꯪꯗꯦ ꯍꯧꯈꯤꯕ ꯄꯨꯟꯁꯤꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯤꯡꯁꯤꯡꯕ ꯑꯃ ꯇꯧꯏ ꯏꯃꯥ ꯑꯩꯅ ꯊꯥꯕꯨꯝ 10 ꯅꯥꯎꯄꯨꯗꯨꯅ ꯄꯣꯛꯈꯤꯕ ꯑꯩꯒꯤ ꯑꯍꯥꯟꯕ ꯏꯆꯥꯗꯨꯕꯨ ꯀꯔꯝ ꯇꯧꯔꯝꯒꯅꯤ ꯃꯥꯕꯨ ꯆꯥꯎꯔꯝꯂꯗ꯭ꯔꯥ ꯑꯌꯣꯛꯄꯤ ꯃꯃꯥꯗꯨꯅ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯅꯥꯎꯌꯣꯛꯂꯝꯒꯗ꯭ꯔꯥ ꯏꯃꯥ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯅꯥꯎꯀꯣꯠꯂꯝꯒꯗ꯭ꯔꯥ ꯃꯦꯝꯆꯥ ꯃꯆꯥꯒꯤ ꯑꯃꯨꯛ ꯐꯥꯎꯕ ꯍꯥꯏꯗꯕ ꯋꯥꯐꯝ ꯑꯃ ꯉꯁꯤ ꯌꯥꯝ ꯊꯥꯖꯗꯅ ꯍꯥꯏꯔꯛꯄꯁꯤꯗ ꯃꯆꯥꯒꯤ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯇꯞꯅ ꯃꯆꯥꯕꯨ ꯌꯦꯡ ꯍꯥꯏꯔꯤ ꯃꯆꯥꯁꯤ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯖꯤꯜꯂꯤ ꯍꯥꯏꯕꯁꯤꯃꯗꯤ ꯃꯌꯦꯛ ꯁꯦꯡꯅꯩ ꯀꯔꯤꯒꯤꯅꯣ ꯉꯁꯤ ꯏꯆꯥꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨꯕꯨ ꯕꯦꯝꯃ ꯏꯃꯥꯅ ꯅꯪ ꯋꯥꯐꯝ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯒꯅꯨ ꯅꯪꯒꯤ ꯅꯆꯥ ꯂꯩꯇꯦ ꯍꯥꯏꯅ ꯈꯜꯂꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯏꯃꯥ ꯈꯪꯉꯤ ꯏꯆꯥꯅ ꯋꯥꯔꯤꯕꯗꯣ ꯑꯗꯨꯕꯨ ꯅꯪ ꯑꯁꯨꯛ ꯁꯥꯡꯕ ꯄꯨꯟꯁꯤ ꯑꯁꯦ ꯀꯔꯝꯅ ꯍꯤꯡꯒꯦ ꯍꯥꯏꯕꯅꯣ ꯅꯪꯒꯤ ꯈꯟꯕꯗ ꯏꯃꯥ ꯋꯥꯗꯕ ꯉꯝꯗꯦ ꯍꯧꯈꯤꯕ ꯀꯥꯎꯊꯣꯛꯄ ꯇꯝꯃꯣ ꯍꯥꯏꯌꯨ ꯏꯆꯥꯅ ꯉꯁꯤ ꯅꯤꯡꯉꯝꯗꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯌꯨ ꯅꯪ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗ ꯏꯃꯥꯅ ꯍꯥꯏꯕ ꯂꯧꯍꯧꯗꯕꯁꯦ ꯅꯆꯥ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ ꯏꯃꯥ ꯑꯩ ꯌꯥꯝꯅ ꯅꯤꯡꯉꯝꯗꯦ ꯄꯨꯟꯁꯤꯒꯤ ꯁꯣꯏꯈꯤꯕꯁꯦ ꯗꯥꯛꯐꯝ ꯑꯃ ꯂꯦꯡꯗꯅ ꯂꯩ ꯏꯃꯥ ꯅꯨꯄꯤ ꯑꯣꯏꯕꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯑꯩꯒꯤ ꯏꯆꯥꯗꯣ ꯌꯥꯝꯅ ꯎꯅꯤꯡꯕ ꯑꯃ ꯄꯣꯛꯏ ꯍꯥꯏꯌꯣ ꯏꯃꯥ ꯑꯩꯒꯤ ꯏꯆꯥ ꯀꯅꯥꯅ ꯂꯧꯈꯤ ꯃꯐꯝ ꯀꯗꯥꯏꯗ ꯊꯝꯈꯤꯕꯅꯣ ꯁꯦꯡꯅ ꯑꯃꯨꯛꯇ ꯍꯥꯏꯌꯣ ꯏꯃꯥ ꯕꯦꯝꯃ ꯏꯃꯥꯒꯤ ꯁꯅꯥ ꯀꯔꯤꯅꯣꯃꯤ ꯅꯪꯅ ꯉꯁꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯅꯪꯁꯤ ꯂꯩꯁꯥꯕꯤꯅꯤ ꯀꯗꯥꯏꯗꯒꯤ ꯅꯆꯥꯅꯣ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯂꯧꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯝꯅ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯁꯣꯏꯔꯣꯜ ꯂꯣꯟꯕꯁꯤ ꯏꯃꯥ ꯌꯦꯡꯕ ꯉꯝꯗꯦ ꯏꯕꯦꯝꯃ ꯌꯥꯔꯤꯁꯤ ꯇꯨꯝꯅꯕ ꯇꯧꯔꯁꯤ ꯃꯇꯝꯁꯤ ꯊꯦꯡꯂꯦ ꯏꯆꯥꯁꯤ ꯌꯥꯝꯅ ꯋꯥꯅꯁꯨ ꯎꯔꯤ ꯏꯃꯥꯅ ꯃꯃꯥꯗ ꯋꯥꯔꯧꯕ ꯃꯤꯠꯌꯦꯡ ꯑꯃ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯦꯂꯩꯁꯅꯥꯗꯣ ꯑꯗꯨꯒ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ ꯏꯃꯥ ꯑꯩꯁꯤ ꯂꯩꯁꯥꯕꯤ ꯅꯠꯇꯦ ꯑꯩꯕꯨ ꯑꯁꯨꯛ ꯁꯥꯡꯕꯁꯦ ꯃꯤꯅꯝꯗꯨꯅ ꯌꯦꯡꯉꯣ ꯍꯥꯏꯔꯤꯕ꯭ꯔꯥ ꯑꯩ ꯃꯤꯅꯝꯕ ꯄꯨꯟꯁꯤꯗ ꯑꯃꯝꯕ ꯂꯝꯕꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯒꯅꯤ ꯑꯁꯨꯝꯅ ꯋꯥꯅ ꯍꯤꯡꯒꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯁꯤꯈꯤꯒꯦ ꯏꯃꯥ ꯑꯩ ꯃꯤꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯕ ꯉꯝꯃꯣꯏ ꯏꯃꯥ ꯏꯆꯥꯁꯤꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯈꯔꯁꯨ ꯂꯥꯟꯒꯅꯤ ꯃꯈꯜ ꯃꯊꯦꯜꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯁꯔꯨꯛ ꯌꯥꯕ ꯇꯥꯕꯅꯤ ꯅꯪꯅ ꯍꯦꯟꯅ ꯈꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯐꯔꯦꯁꯤ ꯏꯃꯥ ꯏꯆꯥ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯕ ꯍꯧꯅꯗꯦ ꯇꯨꯝꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣ ꯃꯤꯂꯩꯁꯅꯥꯗꯣ ꯃꯃꯥꯗꯨꯅ ꯅꯝꯗꯨꯅ ꯊꯦꯝꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯄꯨꯗꯨꯅ ꯇꯨꯝꯅꯕ ꯇꯧꯈꯤꯔꯝꯃꯤ ꯇꯝꯉꯥꯟꯕ ꯑꯍꯤꯡ ꯃꯃꯤꯠ ꯀꯛꯂꯥ ꯑꯃ ꯎꯏꯁꯤꯟꯗꯅ ꯋꯥꯈꯜ ꯌꯥꯝꯅ ꯃꯨꯟꯅ ꯈꯜꯂꯤ ꯉꯁꯤ ꯑꯃꯨꯛ ꯃꯁꯤꯒꯤ ꯗꯨꯀꯥꯟ ꯆꯠꯇꯨꯅ ꯃꯤꯂꯩꯁꯅꯥ ꯎꯅꯒꯦ ꯈꯜꯂꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯃꯣꯏ ꯑꯗꯨꯕꯨ ꯌꯥꯅꯕ ꯍꯥꯏꯈꯤꯅꯤꯡꯉꯤ ꯇꯁꯦꯡꯅ ꯃꯥꯒꯤ ꯋꯥꯔꯤ ꯃꯇꯦꯛ ꯑꯗꯨꯅ ꯍꯦꯟꯅ ꯅꯨꯡꯁꯤꯅꯕ ꯃꯆꯥꯛ ꯑꯃ ꯑꯣꯏꯅ ꯍꯥꯞꯄꯒꯨꯝ ꯊꯣꯛꯂꯤ ꯃꯥꯒꯤ ꯃꯐꯝꯗ ꯃꯃꯥ ꯃꯥꯙꯕꯤꯅ ꯀꯔꯤ ꯍꯥꯏꯔꯛꯄ ꯍꯥꯏꯕ ꯃꯉꯣꯟꯗ ꯈꯟꯗꯦ ꯃꯃꯥꯗꯨ ꯂꯥꯛꯂꯤ ꯃꯆꯥꯒꯤ ꯀꯥꯗ ꯑꯗꯨꯒ ꯇꯞꯅ ꯏꯕꯨꯡꯉꯣ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯕꯁꯤꯕꯣ ꯉꯁꯤ ꯌꯥꯍꯧ ꯊꯦꯡꯕꯤꯗꯣ ꯑꯗꯨ ꯐꯥꯎꯕ ꯍꯧꯒꯠꯂꯤ ꯅꯪꯕꯨ ꯅꯁꯥ ꯉꯝꯗ꯭ꯔꯕ꯭ꯔꯣ ꯇꯝꯉꯥꯟꯕ ꯃꯃꯥꯗ ꯅꯣꯛꯃꯤ ꯇꯧꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯉꯝꯃꯤꯃ ꯁꯨꯝ ꯋꯥꯈꯜ ꯑꯃ ꯃꯨꯟꯅ ꯈꯟꯗꯨꯅ ꯂꯩꯔꯤꯕ ꯅꯆꯥꯁꯦ ꯏꯃꯥ ꯑꯩ ꯅꯨꯄꯤ ꯊꯤꯔꯒꯦ ꯏꯃꯥ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯄꯤ ꯄꯥꯝꯃꯤ ꯍꯥꯏꯗꯤ ꯏꯃꯥꯒꯤ ꯃꯃꯥ ꯑꯣꯏꯒꯗꯧꯕꯅꯤ ꯀꯔꯝꯕ ꯂꯝꯆꯠ ꯍꯥꯏꯕ ꯑꯃ ꯂꯩꯗꯅ ꯃꯥꯙꯕꯤ ꯃꯆꯥꯒꯤ ꯋꯥ ꯑꯗꯨꯗ ꯅꯣꯛꯇꯨꯅ ꯈꯨꯝꯃꯤ ꯑꯗꯨꯒꯤ ꯋꯥꯕꯨ ꯏꯃꯥꯗꯤ ꯀꯩꯁꯨꯝ ꯍꯦꯛ ꯈꯟꯗꯦ ꯌꯨꯝ ꯀꯣꯏꯕ ꯍꯩꯗꯧꯕꯤ ꯃꯇꯤꯛ ꯆꯥꯕꯤ ꯑꯣꯏꯔꯒꯗꯤ ꯌꯥꯔꯦ ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕ ꯀꯔꯤꯝ ꯈꯪꯗꯦ ꯐꯔꯒꯗꯤ ꯌꯥꯔꯦ ꯃꯃꯥ ꯃꯆꯥꯒꯤ ꯋꯥ ꯇꯥꯔꯒ ꯅꯣꯛꯆꯩ ꯇꯝꯉꯥꯟꯕꯗꯨ ꯑꯁꯥ ꯑꯃꯗ ꯃꯃꯥ ꯑꯣꯏꯔꯤꯕꯤꯗꯨ ꯇꯞꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯏ ꯀꯔꯤꯅꯣ ꯅꯪ ꯍꯣꯔꯦꯟ ꯅꯨꯄꯤꯒ ꯆꯦꯜꯂꯛꯀꯦ ꯍꯥꯏꯗꯧ ꯌꯥꯝ ꯃꯥꯜꯂꯤꯀꯣ ꯏꯃꯥꯗꯤ ꯅꯨꯄꯤ ꯂꯩꯔꯕ꯭ꯔꯥ ꯅꯪꯕꯨ ꯂꯩꯇꯦꯗ ꯑꯗꯨꯗꯤ ꯏꯃꯥ ꯁꯨꯝ ꯍꯥꯏꯔꯤꯕ ꯍꯥꯏꯗꯨꯅꯤ ꯅꯨꯄꯤꯁꯦ ꯂꯋꯥꯏ ꯅꯨꯄꯤ ꯑꯣꯏ ꯂꯝ ꯈꯔ ꯂꯥꯞꯄꯤ ꯏꯃꯥ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯂꯋꯥꯏ ꯍꯥꯏꯅꯨꯅꯦ ꯃꯤꯅ ꯇꯥꯔꯒ ꯂꯝ ꯂꯥꯞꯄ ꯀꯩꯀꯥ ꯑꯩ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯐꯕꯤ ꯄꯥꯝꯃꯤ ꯏꯃꯥꯒꯤꯗꯤ ꯅꯪꯅ ꯈꯪꯅ ꯇꯧꯔꯛꯑꯣ ꯑꯗꯨꯕꯨ ꯏꯃꯥꯅ ꯌꯥꯔꯣꯏꯗꯕꯗꯤ ꯇꯧꯅꯨꯀꯣ ꯏꯕꯨꯡꯉꯣ ꯐꯔꯦ ꯍꯧꯒꯠꯂꯣ ꯏꯃꯥ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯕꯤꯔꯝꯂꯒꯦ
ꯃꯥꯙꯕꯤ ꯃꯆꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯔꯨꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯇꯝꯉꯥꯟꯕ ꯃꯃꯥꯒꯤ ꯃꯕꯨꯛꯆꯦꯜ ꯈꯪꯕꯅ ꯃꯣꯃꯣꯟ ꯇꯧꯏ ꯌꯦꯡꯕ ꯇꯥꯏ ꯃꯥꯒꯤ ꯑꯅꯤꯡꯕꯁꯤ ꯊꯨꯡꯕ꯭ꯔꯥ ꯍꯥꯏꯅ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯝꯈ꯭ꯔꯒ ꯍꯧꯖꯤꯛ ꯌꯥꯏꯁꯅꯥꯗꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯄꯥꯝꯖꯕ ꯃꯤꯁꯛ ꯑꯃ ꯃꯥꯒꯤ ꯑꯣꯏꯕ ꯐꯪꯂꯅꯤ ꯍꯥꯏꯅ ꯈꯟꯕꯗ ꯇꯁꯦꯡꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯉꯁꯤ ꯄꯨꯋꯥꯡꯕꯒꯤ ꯃꯄꯥ ꯆꯥꯎꯔꯦꯜ ꯑꯗꯨ ꯆꯠꯅꯕꯤꯒꯤ ꯇꯨꯡ ꯏꯟꯅ ꯃꯃꯧ ꯍꯩꯖꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯋꯥꯔꯤ ꯑꯗꯨꯕꯨ ꯇꯥꯔꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯣꯏꯍꯧꯔꯤꯕꯅꯤ꯫ ꯂꯩꯀꯥꯏ ꯃꯃꯥꯟꯅꯕꯤ ꯑꯃꯅ "ꯏꯕꯦꯝꯃ ꯅꯪꯁꯤ ꯅꯔꯥꯏꯕꯛ ꯌꯥꯝ ꯐꯩ, ꯅꯨꯄꯥ ꯑꯐꯕ ꯑꯃ ꯐꯪꯉꯤ ꯍꯥꯏꯕ, ꯑꯗꯣ ꯅꯪꯕꯨ ꯍꯣꯔꯦꯟ ꯅꯨꯄꯥꯗꯣ ꯎꯅꯔꯨꯁꯤꯔꯣ? ꯍꯥꯏꯗꯤ ꯃꯣꯏ ꯊꯣꯡꯒꯥꯜꯂꯣꯝꯗ ꯁꯨꯝ ꯆꯠꯂꯨꯁꯤ ꯍꯥꯏꯕ꯭ꯔꯣ? ꯊꯟꯗ꯭ꯔꯣ? ꯌꯥꯝ ꯏꯀꯥꯏ ꯈꯪꯗꯕꯤ ꯇꯥꯅꯤ꯫ ꯑꯗꯨꯏꯇ ꯑꯩ ꯃꯥꯗꯣ ꯌꯥꯝꯅ ꯎꯅꯤꯡꯕ ꯑꯃꯗꯤ ꯄꯣꯛꯏ꯫ ꯃꯥꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯃꯥꯒꯤ ꯃꯄꯥꯎ, ꯊꯃꯣꯏꯒꯤ ꯋꯥ ꯑꯩ ꯇꯥꯕ ꯄꯥꯝꯃꯤ꯫ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯑꯩ ꯃꯍꯥꯛ ꯑꯃꯨꯛ ꯐꯥꯎꯕ ꯋꯥꯔꯤ ꯁꯥꯗ꯭ꯔꯤ꯫ ꯅꯪꯅ ꯑꯃꯨꯛꯇ ꯁꯤꯟꯕꯤꯒꯦꯔꯥ?" "ꯏꯁ ꯑꯗꯨꯒꯤꯔꯣ? ꯑꯩ ꯍꯣꯔꯦꯟ ꯍꯥꯏꯒꯦ, ꯍꯣꯔꯦꯟ ꯍꯦꯛꯇ ꯎꯅꯋꯣ, ꯀꯌꯥꯝ ꯋꯥꯕ ꯄꯣꯠꯅꯣ ꯑꯗꯨꯕꯣ꯫ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯁꯨ ꯌꯥꯝ ꯆꯨꯝꯃꯤ ꯏꯇꯥ꯫ ꯅꯨꯄꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥ ꯈꯪꯗ꯭ꯔꯕꯗꯤ ꯀꯝꯗꯧꯅ ꯅꯪ ꯍꯔꯥꯎꯅ ꯂꯩꯕ ꯉꯝꯒꯅꯤ? ꯃꯥꯅ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕꯗꯨꯃꯗꯤ ꯅꯪ ꯈꯪꯗꯣꯛꯄ ꯆꯨꯝꯒꯅꯤ." ꯑꯁꯨꯝ ꯇꯧꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨ ꯎꯅꯁꯤ ꯍꯥꯏꯅ ꯄꯥꯎ ꯈꯪꯍꯜꯂꯤ꯫ ꯃꯄꯥꯒꯤ ꯌꯥꯝꯅ ꯊꯨꯕ ꯃꯇꯧ ꯑꯗꯨꯗ ꯃꯥꯒꯤ ꯋꯥ ꯇꯥꯗꯕꯁꯤꯗ ꯄꯨꯋꯥꯡꯕ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯆꯥꯅ ꯁꯥꯎꯕꯗꯨ ꯃꯔꯝ ꯆꯥꯗꯦ ꯍꯥꯏꯅ ꯆꯩꯊꯠꯂꯤ ꯃꯄꯥ ꯑꯗꯨꯅ꯫ "ꯏꯕꯨꯡꯉꯣ ꯅꯆꯤꯟ ꯈꯨꯝꯒꯅꯨ, ꯋꯥꯐꯝ ꯑꯁꯤꯗ ꯅꯪ ꯃꯈꯥ ꯇꯥꯒꯅꯨ꯫ ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯐꯅꯕ ꯁꯤꯟꯕꯅꯤ꯫ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯑꯣꯛꯇꯕꯤ ꯅꯨꯄꯤ ꯑꯗꯣ ꯅꯪ ꯉꯥꯏꯗꯨꯅꯅꯦ ꯌꯨꯝꯗ ꯄꯨꯔꯛꯀꯦ ꯍꯥꯏꯕ꯭ꯔꯥ? ꯍꯥ? ꯃꯗꯨ ꯇꯧꯗꯅꯕꯅꯤ ꯑꯩꯅ ꯉꯁꯤ ꯁꯤꯜꯂꯤꯕꯁꯤ꯫ ꯃꯗꯨ ꯅꯪꯅ ꯈꯪ꯫ ꯑꯩꯅ ꯌꯥꯗ꯭ꯔꯕꯗꯤ ꯌꯥꯗ꯭ꯔꯦ꯫ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯅꯆꯥ ꯑꯩꯒꯤ ꯋꯥ ꯑꯃ ꯍꯪꯂꯝꯗꯕꯁꯤꯗꯤ ꯕꯥꯕꯥ ꯅꯪꯁꯨ ꯈꯔ ꯁꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤ꯫ ꯅꯨꯄꯤꯗꯣ ꯌꯥꯝꯅ ꯑꯉꯥꯡꯅꯤ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗꯒꯤ ꯂꯩꯀꯥꯏ ꯃꯤ ꯋꯥ ꯉꯥꯡꯕ ꯅꯨꯡꯉꯥꯏꯅꯕ ꯁꯤꯟꯕ ꯇꯥꯔꯣꯏꯗ꯭ꯔꯣ? ꯑꯩꯗꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯃꯨꯛ ꯐꯥꯎꯕ ꯑꯣꯟꯁꯤꯟꯗꯨꯅ ꯇꯁꯦꯡꯅ ꯋꯥꯔꯤ ꯁꯥꯗ꯭ꯔꯤ꯫ ꯅꯪꯅ ꯅꯨꯄꯥꯅꯤ, ꯅꯪꯅ ꯍꯥꯏꯕ ꯇꯥꯕꯅꯤ ꯑꯗꯨꯗꯤ꯫ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ, ꯂꯨꯍꯣꯡꯕ ꯊꯨꯔꯛꯀꯅꯤ, ꯌꯨꯝꯁꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯤꯕꯀꯣ꯫ ꯐꯠꯇꯕ ꯃꯃꯥ ꯃꯆꯥꯒꯤ ꯋꯥꯈꯜ ꯑꯗꯨ ꯊꯥꯗꯣꯛꯄ ꯇꯝ꯫ ꯃꯈꯣꯏꯗꯤ ꯑꯣꯜꯂꯛꯈꯤꯅꯤ꯫ ꯏꯕꯨꯡꯉꯣ ꯑꯄꯪꯕ ꯅꯪꯒꯨꯝꯕꯁꯤꯅꯤ ꯃꯈꯣꯏꯅ ꯊꯤꯔꯤꯕ." ꯆꯥꯎꯔꯦꯜ ꯑꯗꯨ ꯋꯥ ꯑꯁꯤꯃ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯄꯨꯋꯥꯡꯕ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯍꯧꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯥꯕꯨ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯗꯨꯁꯨ ꯂꯥꯛꯂꯤ꯫ ꯄꯥꯎ ꯑꯗꯨꯅ ꯍꯦꯟꯅ ꯁꯥꯎꯅꯕ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ "ꯅꯨꯄꯥ ꯌꯥꯝ ꯄꯥꯝꯕꯤ ꯑꯣꯏꯒꯅꯤ, ꯑꯗꯨꯅꯕꯨ ꯑꯩꯉꯣꯟꯗ ꯎꯅꯁꯤ ꯍꯥꯏꯕ ꯉꯝꯂꯤꯕꯅꯤ꯫ ꯈꯪꯉꯣꯏꯗ꯭ꯔꯥ ꯍꯣꯔꯦꯟꯗꯤ ꯊꯤꯗ ꯉꯥꯡꯈꯤ, ꯅꯨꯄꯤꯅꯁꯨ ꯏꯀꯥꯏꯕ ꯈꯪꯗꯕ꯫ ꯂꯨꯍꯣꯡꯕ ꯀꯥꯏ ꯑꯩꯅ ꯌꯥꯗꯧꯁꯨ ꯂꯩꯇꯦ꯫ ꯑꯩ ꯅꯨꯔꯩꯒ ꯇꯥꯟꯅꯗꯨꯅ ꯃꯦꯂꯩ ꯁꯅꯥ ꯐꯥꯅꯕ ꯍꯣꯠꯅꯈꯤ, ꯃꯁꯤꯅ ꯐꯕ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯒ ꯑꯩ ꯃꯥ ꯄꯨꯗꯨꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯕꯁꯨ ꯑꯩ ꯆꯠꯂꯒꯦ꯫ ꯑꯩ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯑꯩ ꯈꯪꯉꯤ ꯃꯥꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ, ꯑꯗꯨꯕꯨ ꯑꯩꯒꯤ ꯈꯟꯗꯨꯅ ꯃꯥꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯆꯠꯄꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ." ꯄꯨꯋꯥꯡꯕꯗꯣ ꯃꯄꯨꯛꯅꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯌꯦꯡꯕ ꯇꯥꯏ ꯏꯁꯣꯔꯅ ꯀꯔꯤꯕꯨ ꯑꯃꯨꯛ ꯊꯣꯛꯍꯜꯂꯤꯕ ꯍꯥꯏꯅ꯫ ꯑꯄꯤꯛꯄ ꯊꯥꯕꯨꯝ 10 ꯅꯥꯎꯄꯨꯈꯤꯕ ꯃꯦꯂꯩ ꯁꯅꯥꯗꯨꯒꯤ ꯃꯆꯥꯅ ꯀꯔꯥꯏꯗ ꯂꯩꯔꯝꯕ ꯍꯥꯏꯕꯗꯨ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯦꯂꯩ ꯁꯅꯥꯗꯨ ꯃꯁꯥ ꯀꯌꯥ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯣꯏꯗ꯭ꯔꯤ, ꯑꯗꯨꯕꯨ ꯊꯕꯛ ꯑꯗꯨꯃ ꯆꯠꯇꯕ ꯌꯥꯗꯕ ꯑꯣꯏꯕꯅ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯇꯁꯦꯡꯅ ꯃꯉꯣꯟꯗ ꯅꯨꯔꯩꯅ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕ ꯈꯪꯗꯦ꯫ ꯃꯥꯗꯤ ꯃꯇꯥ ꯑꯃ ꯑꯣꯏꯅ ꯑꯁꯨꯃꯛ ꯐꯅ ꯈꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯥꯒꯤ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯟꯅꯕ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯃꯦꯝꯆꯥ ꯇꯞꯅ "ꯅꯪꯕꯨ ꯉꯝꯗ꯭ꯔꯕꯗꯤ ꯆꯠꯂꯅꯨ ꯀꯩꯗꯧꯔꯒꯦ? ꯍꯣꯔꯦꯟ ꯑꯥꯗ ꯉꯝꯂꯛꯇ꯭ꯔꯕꯗꯤ ꯏꯃꯥꯗꯤ ꯀꯔꯝꯍꯥꯏꯅ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯀꯅꯤ?" ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯅꯣꯛꯆꯩ ꯃꯦꯂꯩ ꯁꯅꯥꯗꯨ, ꯑꯗꯨꯒ ꯇꯞꯅ "ꯌꯥꯅꯤ ꯏꯃꯥ, ꯅꯆꯥ ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯍꯣꯔꯦꯟ ꯉꯝꯃꯛꯇꯕ ꯑꯣꯏꯔꯒꯅ ꯑꯩ ꯉꯟꯅ ꯍꯜꯂꯛꯀꯦ, ꯏꯃꯥꯗꯨ ꯐꯖꯅ ꯂꯩꯔꯝꯃꯨ." "ꯅꯨꯔꯩꯁꯦ ꯑꯣꯟꯊꯣꯛꯅ ꯃꯇꯥꯡ ꯆꯥꯗꯦꯀꯣ, ꯐꯖꯅ ꯆꯠꯂꯣ ꯏꯕꯦꯝꯃ." ꯃꯦꯂꯩ ꯁꯅꯥ ꯍꯣꯏ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯑꯣꯟꯊꯣꯛꯄ ꯍꯥꯏꯗꯨꯅꯤ, ꯅꯨꯔꯩ ꯑꯗꯨꯅ ꯗꯨꯀꯥꯟ ꯍꯜꯂꯛꯄꯗ ꯍꯦꯛ ꯊꯦꯡꯅꯔꯦ, ꯂꯥꯞꯅ ꯂꯥꯞꯅ ꯎꯅꯕꯅꯤ꯫ ꯃꯦꯂꯩ ꯁꯅꯥ ꯎꯕꯗ ꯅꯨꯔꯩꯗꯨꯅ ꯑꯁꯨꯝꯅ ꯇꯞꯅ ꯍꯥꯏ, "ꯇꯧ ꯉꯝꯃꯤꯁꯦ ꯑꯃꯨꯛ ꯊꯦꯡꯅꯔꯦ, ꯅꯨꯡꯁꯤꯗꯦ ꯑꯣꯟꯊꯣꯛꯅ ꯃꯣꯂꯤ ꯃꯣꯂꯤ꯫ ꯂꯩꯀꯥꯏꯁꯤꯗ ꯄꯨꯟꯅꯕ ꯀꯅꯥ ꯂꯩꯇꯦꯅ ꯑꯩꯅ ꯄꯨꯟꯕꯤꯔꯒ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯥꯕ, ꯍꯦ ꯍꯦ꯫ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯀꯩꯗꯧꯒꯦ? ꯅꯣꯛ ꯅꯣꯛꯇꯅ ꯂꯥꯛꯏ, ꯍꯌꯦꯡ ꯍꯪꯆꯤꯠꯇ ꯉꯥꯏꯔꯦ ꯀꯞꯇꯧ."
ꯍꯥꯏꯅ ꯍꯧꯖꯤꯛꯇꯤ ꯃꯅꯥꯛꯇ ꯂꯦꯞꯂꯔꯦ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯄꯥꯟ ꯊꯣꯡꯒꯤ ꯃꯔꯨꯞ ꯑꯃ ꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯅꯕꯗꯨꯗꯤ ꯀꯥꯏꯗꯦ꯫ ꯃꯤꯂꯩꯁꯅꯥ ꯇꯞꯅ "ꯗꯨꯀꯥꯟ ꯆꯠꯂꯨꯏꯔꯣ? ꯑꯩ ꯊꯕꯛ ꯆꯠꯀꯦꯅ ꯊꯣꯔꯛꯏꯅꯦ꯫ ꯍꯣꯏ ꯆꯠꯂꯣꯏꯅꯦ, ꯅꯪ ꯊꯕꯛ ꯐꯖꯅ ꯆꯠꯂꯨꯀꯣ, ꯃꯤꯅꯒ ꯑꯃꯨꯛ ꯐꯥꯈꯤꯅꯤ ꯏꯕꯦꯝꯃ꯫ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯦ, ꯌꯥꯝ ꯐꯖꯊꯣꯛꯂꯦ, ꯑꯩꯒꯤ ꯏꯇꯥꯁꯦ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ꯫ ꯏꯁ ꯅꯪꯁꯨꯕ ꯑꯣꯟꯊꯣꯛꯄ꯫ ꯑꯗꯣ ꯑꯩꯁꯨ ꯅꯪꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯒ ꯁꯪꯗ꯭ꯔꯦ, ꯊꯕꯛ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯇꯣꯏꯕ꯫ ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯂꯝꯅꯤ ꯑꯩ ꯈꯪꯏ꯫ ꯀꯩꯒꯤ ꯁꯥꯎꯗꯣꯏꯕ ꯃꯤꯅ ꯊꯕꯛ ꯆꯤꯜꯂꯒ? ꯍꯌꯦꯡ ꯅꯪ ꯀꯣꯝꯃꯒ ꯑꯗꯨꯝ ꯂꯥꯛꯑꯣ, ꯑꯩꯅ ꯍꯦꯟꯅ ꯚꯥꯞ ꯇꯥꯏ ꯏꯕꯦꯝꯃ꯫ ꯑꯗꯣ ꯆꯠꯂꯨ, ꯊꯦꯡꯉꯦ, ꯒꯥꯔꯤ ꯉꯥꯏꯔꯤꯉꯩꯗ ꯅꯪ ꯊꯦꯡꯈꯤꯅꯤ꯫ ꯑꯗꯨꯒ ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯀꯩꯒꯨꯝꯕ ꯈꯔ ꯍꯪꯒꯦꯁꯨ ꯈꯜꯂꯤꯅꯤ, ꯃꯇꯥꯡ ꯑꯃ ꯆꯥꯗ꯭ꯔꯤ꯫ ꯅꯪ ꯀꯣꯝꯃꯗꯤ ꯈꯔ ꯂꯥꯛꯑꯣ ꯑꯩꯈꯣꯏꯗ, ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯕꯁꯨ꯫ ꯍꯣꯏ ꯂꯥꯛꯀꯦ, ꯅꯤꯡꯊꯤꯅ ꯐꯝꯃꯒ ꯋꯥꯔꯤ ꯁꯥꯁꯤ꯫ ꯂꯝꯕꯤꯁꯤꯗ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯅꯨꯔꯩ꯫ ꯆꯠꯂꯨꯔꯣꯏꯗ꯫ ꯃꯤꯂꯩꯁꯅꯥꯗꯨꯗꯤ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯈꯤ꯫ ꯅꯨꯔꯩꯗꯨꯗꯤ ꯃꯕꯨꯛꯅꯤꯡ ꯑꯗꯨꯗ ꯐꯠꯇꯅ ꯈꯟꯗꯨꯅ ꯍꯥꯏꯍꯧꯏ, ꯊꯕꯛ ꯆꯤꯟꯕꯒꯤ ꯂꯥꯛꯇꯕꯅꯤ ꯀꯥꯏꯅ꯫ ꯊꯕꯛ ꯆꯤꯟꯕ ꯑꯣꯏꯔꯝꯃꯣꯏ, ꯅꯨꯄꯥ ꯈꯨꯗꯤꯡ ꯏꯔꯥꯡ ꯇꯧꯁꯤꯟꯕꯗ ꯆꯤꯟꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯍꯪꯒꯣꯏꯔꯦ ꯁꯨꯝ꯫ ꯅꯨꯄꯥ ꯑꯃ ꯐꯪꯕ ꯑꯣꯏꯔꯕꯅꯤꯅ ꯀꯤꯗꯅꯒ ꯆꯠꯂꯤ꯫ ꯃꯁꯛ ꯑꯁꯤꯅ ꯊꯤꯔꯤꯕ, ꯅꯨꯡꯁꯤꯔꯤꯉꯩ ꯃꯤꯈꯩꯁꯦ ꯐꯖꯕꯅꯤꯅ, ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯍꯤꯡꯅꯤꯡꯗꯦꯀꯣ ꯇꯁꯦꯡꯅ꯫ ꯀꯩꯒꯨꯝꯕ ꯑꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ ꯇꯍꯥ ꯈ꯭ꯋꯥꯡ ꯑꯗꯨꯗ ꯌꯦꯞꯂꯤꯕ ꯐꯣꯟ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯥꯅ ꯋꯥ ꯁꯤꯟꯅꯔꯤꯕꯗꯨꯗ ꯐꯣꯟ ꯇꯧꯏ꯫ "ꯕꯦꯝꯃ, ꯅꯣꯏꯅꯁꯦ ꯃꯤꯂꯩꯁꯅꯥ ꯊꯣꯠꯅ ꯁꯦꯡꯖꯪꯕꯤꯗꯣ ꯇꯞꯇ ꯀꯦꯔꯒ ꯆꯠꯈ꯭ꯔꯦ꯫ ꯅꯪ ꯑꯩꯅ ꯍꯥꯏꯕꯗꯣ ꯇꯧꯔꯧꯀꯣ꯫ ꯕꯦꯝꯃ, ꯍꯌꯦꯡ ꯏꯅꯥꯎꯒꯤ ꯉꯁꯤ ꯑꯩꯅ ꯋꯥ ꯀꯟꯅ ꯇꯧꯅꯤ꯫ ꯅꯨꯄꯥ ꯃꯨꯟꯕꯗꯣ ꯑꯩ ꯑꯃꯨꯛꯇ ꯋꯥꯔꯛꯑꯝꯒꯦꯕ꯫ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦꯕ꯫ ꯊꯕꯛ ꯇꯧꯕꯗ ꯅꯪꯁꯨ ꯆꯦꯛꯁꯤꯟꯅ ꯇꯧꯀꯣ, ꯋꯥ ꯂꯥꯎꯒꯅꯨ, ꯌꯥꯝ ꯍꯩꯅ ꯁꯤꯡꯅ ꯇꯧꯒꯗꯕꯅꯤ꯫ ꯍꯣꯏ, ꯊꯝꯃꯣ, ꯀꯥꯎꯅꯨꯀꯣ, ꯄꯥꯎꯁꯦ ꯇꯝꯃꯛꯄ ꯀꯥꯎꯅꯤ." ꯑꯁꯨꯝꯅ ꯋꯥ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯆꯥꯗꯨꯗ ꯁꯤꯟꯅꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯣꯃꯣꯟ ꯇꯧꯅ ꯐꯠꯇꯕ ꯋꯥꯈꯜꯅ ꯃꯃꯥꯡ ꯊꯥꯗꯨꯅ ꯍꯔꯥꯎꯅ ꯅꯨꯔꯩ ꯑꯗꯨ ꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯔꯝꯃꯤ꯫